ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝ ꯑꯃꯗ ꯃꯤ ꯀꯨꯡꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯈꯨꯜ ꯑꯃ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯊꯨꯝꯖꯤꯟꯈ꯭ꯔꯕ ꯏꯄꯥꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯏꯄꯥꯛ ꯑꯗꯨꯗꯒꯤ ꯈꯔ ꯅꯛꯅ ꯇꯥꯔꯤꯕ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯀꯌꯥꯅ ꯑꯔꯤꯕ ꯃꯇꯝꯒꯤ ꯊꯨꯝꯖꯤꯟꯈ꯭ꯔꯕ ꯏꯄꯥꯛ ꯑꯗꯨꯗ ꯉꯥ ꯐꯥꯗꯨꯅ ꯉꯥ ꯌꯣꯟꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯍꯤꯡꯅꯔꯝꯃꯤ꯫ ꯏꯄꯥꯛ ꯑꯗꯨꯒꯤ ꯂꯨꯔꯕ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯑꯔꯤꯕ ꯄꯣꯠꯆꯩ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯃꯤꯁꯤꯡꯅ ꯂꯩꯔꯝꯕꯒꯤ ꯌꯨꯝ ꯀꯩ ꯀꯌꯥꯁꯨ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯝꯃꯤ꯫ ꯆꯍꯤ ꯌꯥꯝꯂꯕ ꯑꯍꯜ ꯈꯔꯅꯗꯤ ꯏꯄꯥꯛ ꯄꯥꯠꯌꯥꯏ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯌꯥꯔꯤꯕ ꯃꯈꯩ ꯉꯥ ꯐꯥꯕ ꯆꯪꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯤ ꯑꯅꯝꯕꯅ ꯃꯌꯥꯏ ꯑꯗꯨꯗꯗꯤ ꯆꯪꯅꯔꯝꯗꯦ꯫ ꯏꯄꯥꯛ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏ ꯐꯖꯩ, ꯃꯤꯠ ꯄꯥꯡꯗꯨꯅ ꯌꯦꯡꯕꯗꯁꯨ ꯉꯝꯃꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯑꯉꯝ ꯑꯊꯧ ꯀꯌꯥꯅ ꯐꯠꯇꯕ ꯃꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯤꯡ ꯐꯥꯔꯒ ꯄꯨꯔꯛꯂꯒ ꯏꯄꯥꯛ ꯑꯗꯨꯗ ꯊꯥꯊꯗꯨꯅ ꯃꯅꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅꯁꯨ ꯊꯤꯍꯜꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯅꯥ ꯂꯨꯄꯥ ꯐꯪꯕ ꯉꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯃꯔꯥꯜ ꯉꯥꯛꯄꯤ꯫ ꯑꯗꯨꯕꯨ ꯏꯄꯥꯛ ꯑꯗꯨꯒꯤ ꯏꯌꯥꯏ ꯑꯗꯨ ꯀꯨꯝꯊꯈꯤꯕꯗ ꯃꯤ ꯑꯅꯝꯕꯅꯗꯤ ꯍꯤꯡꯅ ꯀꯥꯔꯛꯀꯟꯗꯦ, ꯃꯥꯡꯈꯤꯕꯁꯨ ꯇꯪꯈꯥꯏ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤ ꯐꯥꯎꯕꯅ ꯀꯨꯝꯕ ꯀꯤꯅꯩ꯫ ꯅꯣꯡꯃꯗꯤ ꯑꯀꯟꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯂꯝ ꯁꯨꯝ ꯀꯣꯏꯔꯛꯄꯗ ꯏꯄꯥꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯊꯨꯡꯂꯝꯃꯤ꯫ ꯑꯩꯅ ꯂꯥꯛꯂꯤꯕ ꯈꯨꯜ ꯑꯁꯤꯅ ꯀꯔꯤ ꯈꯨꯜ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯑꯩꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗꯤ ꯁꯣꯏꯔꯦꯗꯅ, ꯆꯠꯀꯗꯕ ꯃꯐꯝꯗꯨꯗꯅ ꯆꯠꯇ꯭ꯔꯦꯅꯦ, ꯆꯠꯂꯣꯏꯗꯕ ꯃꯐꯝꯁꯤꯗ ꯂꯥꯛꯑꯦꯗꯅ꯫ ꯀꯝꯗꯧꯅꯤ, ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯒꯗꯧꯔꯦ, ꯌꯨꯝ ꯑꯃꯗ ꯍꯦꯛꯇ ꯆꯪꯂꯒꯦ꯫ ꯑꯀꯟꯕ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃ ꯈꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯣ, ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯅꯨꯄꯤ ꯃꯆꯥ ꯑꯃꯅ, ꯄꯨꯄꯨ, ꯄꯨꯄꯨ, ꯃꯄꯥꯟꯗ ꯃꯤ ꯑꯃ ꯀꯧꯕ ꯃꯥꯜꯂꯦ꯫ ꯍꯅꯨꯕ ꯑꯃꯅ, ꯀꯧꯕ꯭ꯔꯅꯦ ꯏꯁꯣ? ꯀꯧꯏ ꯄꯨꯄꯨ꯫ ꯅꯃꯥꯒ ꯅꯄꯥꯒꯗꯤ ꯂꯩꯇ꯭ꯔꯣ? ꯀꯅꯥꯅꯣ ꯌꯦꯡꯉꯨꯗꯅ, ꯑꯩꯗꯤ ꯃꯩ ꯃꯅꯥꯛꯇꯒꯤ ꯍꯧꯒꯠꯅꯤꯡꯗ꯭ꯔꯦꯅꯦ꯫ ꯑꯁ ꯄꯨꯄꯨ, ꯅꯪꯁꯤꯗꯤ ꯌꯥꯝ ꯇꯪꯒꯜꯂꯤꯍꯦ, ꯃꯩꯁꯦ ꯏꯁꯤꯡ ꯍꯩꯖꯤꯟꯁꯅꯤ꯫ ꯍꯦ, ꯑꯗꯨ ꯐꯠꯇꯦꯀꯣ꯫ ꯀꯅꯥꯝꯇ ꯂꯩꯇꯕ ꯖꯥꯠꯂꯅꯦ, ꯌꯨꯝ ꯅꯠꯇꯕ꯭ꯔꯅꯦ ꯑꯩꯅ ꯀꯧꯔꯤꯕꯁꯤꯕꯣ? ꯇꯨꯡꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯇꯩ ꯃꯅꯥꯎ ꯂꯥꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯑꯣ, ꯑꯩꯒꯤ ꯃꯤꯡ ꯑꯀꯟꯕ, ꯑꯩꯁꯦ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯂꯥꯛꯄꯅꯦ꯫ ꯂꯝꯕꯤꯁꯦ ꯑꯣꯟꯅꯈꯤꯗꯨꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯃꯐꯝꯗꯗꯤ ꯆꯠꯇ꯭ꯔꯦ, ꯆꯠꯂꯣꯏꯗꯕ ꯃꯐꯝꯁꯤꯗ ꯑꯣꯏꯅ ꯂꯥꯛꯂ ꯃꯥꯜꯂꯦ꯫ ꯃꯐꯝꯁꯨ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯟꯈꯤꯕꯁꯤꯗ ꯉꯁꯤ ꯑꯍꯤꯡꯁꯤꯃꯇꯪ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯦ꯫ ꯃꯔꯨꯞ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗꯤ ꯈꯨꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯣꯝꯅ ꯂꯩꯕ ꯍꯩꯅꯕꯤꯒꯗ꯭ꯔꯥ? ꯍꯩꯅꯅꯤꯗ, ꯑꯍꯤꯡꯁꯤꯃꯇꯪꯒꯤ ꯋꯥꯅꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯑꯀꯟꯕꯗꯨ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯨꯄꯨ, ꯏꯃꯥꯒ ꯄꯥꯕꯒ ꯍꯜꯂꯛꯑꯦ꯫ ꯏꯃꯥ, ꯆꯦꯡꯗꯤ? ꯃꯥꯗꯤ ꯀꯅꯥꯅꯣ ꯏꯃꯥ? ꯆꯦꯡꯁꯨ ꯄꯨꯔꯛꯏꯅꯦ ꯏꯆꯥꯒꯤ꯫ ꯑꯗꯨꯅ, ꯑꯣ, ꯃꯥꯅꯅꯦ ꯄꯥꯕꯒꯤ ꯃꯔꯨꯞꯅꯤ꯫ ꯃꯄꯥꯅ, ꯅꯪꯕꯨ ꯑꯩꯈꯣꯏ ꯉꯥꯏꯔꯝꯂꯤꯕꯔꯣ? ꯍꯣꯏ ꯄꯥꯕ, ꯑꯗꯣ ꯄꯥꯕ, ꯃꯔꯨꯞꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯑꯀꯟꯕꯅ ꯅꯣꯛꯂꯒ, ꯑꯀꯟꯕ ꯀꯧꯏ, ꯅꯪꯒꯤꯗꯤ? ꯑꯩꯒꯤꯗꯤ ꯏꯆꯟ ꯃꯆꯥ, ꯑꯗꯣ ꯅꯪ ꯀꯟꯕ꯭ꯔꯣ ꯃꯌꯥꯝ? ꯍꯣꯏ, ꯃꯌꯥꯝ ꯀꯜꯂꯤ꯫ ꯅꯥꯀꯜꯗꯒꯤ ꯃꯩ ꯇꯤꯛꯂꯤꯕ ꯍꯅꯨꯕ ꯑꯗꯨ ꯁꯥꯎꯔꯤ ꯃꯉꯣꯟꯗ ꯌꯦꯡꯂꯛꯇꯕꯒꯤ꯫ ꯍꯅꯨꯕ ꯑꯗꯨꯅ, ꯀꯜꯂꯝꯃꯅꯤ, ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦꯕ꯫ ꯃꯩꯇꯥꯜ ꯑꯁꯤꯅ ꯂꯪꯁꯤꯟꯗꯣꯏꯅꯤ ꯌꯦꯡꯉꯨꯀꯣ꯫ ꯑꯀꯟꯕꯅ, ꯃꯔꯨꯞꯀꯤ ꯄꯥꯕ? ꯃꯥꯅꯦ ꯃꯔꯨꯞ, ꯑꯩꯒꯤ ꯄꯥꯕꯅꯦ꯫ ꯄꯥꯕꯒ ꯃꯩ ꯇꯤꯛꯃꯤꯟꯅꯒꯦ, ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯏꯕꯨꯡꯉꯣꯁꯦ ꯉꯁꯥꯏꯈꯩ ꯃꯄꯥꯟꯗ ꯀꯧꯕ ꯅꯨꯄꯥꯗꯨꯔꯣ? ꯍꯣꯏ ꯄꯥꯕ, ꯑꯩꯅ ꯀꯧꯕꯗꯣ ꯇꯥꯕ꯭ꯔꯥ? ꯇꯥꯏ, ꯑꯗꯨ ꯀꯟꯅ ꯀꯧꯔꯒꯕꯨ ꯇꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯒ ꯑꯀꯟꯕꯒ ꯃꯩ ꯇꯤꯛꯃꯤꯟꯅꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ, ꯑꯉꯥꯡ ꯑꯗꯨꯅ ꯃꯄꯥꯒ ꯁꯥꯟꯅꯔꯤ꯫ ꯑꯀꯟꯕꯗꯨꯅ ꯑꯍꯜ ꯍꯅꯨꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯝꯗ ꯇꯥꯛꯂꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯋꯥꯔꯤ, ꯑꯆꯧꯕ ꯏꯄꯥꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯤ꯫ ꯑꯀꯟꯕ ꯄꯥꯠ ꯑꯗꯨꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ, ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯐꯥꯎꯕ ꯍꯅꯨꯕ ꯑꯗꯨꯅ
ꯄꯥꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯔꯤ ꯍꯀꯥꯝ ꯋꯥꯋꯥ ꯆꯟꯗꯨꯅ ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯔꯥ ꯀꯩꯅꯣ ꯃꯌꯥ ꯀꯥꯊꯣꯛꯑꯒ ꯃꯈꯥꯗꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩ ꯏ ꯀꯥꯔꯛꯇꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯂꯣꯏꯅ ꯂꯤꯁꯤꯟꯗꯅꯕ ꯇꯨꯝꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ ꯕꯥꯕꯥ ꯏꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏꯗꯣ ꯀꯌꯥꯝ ꯂꯨꯔꯝꯒꯅꯤ ꯌꯥꯝ ꯂꯨꯔꯝꯒꯅꯤꯕꯣ ꯋꯥꯇꯣꯟ 5-6ꯇꯤ ꯍꯦꯜꯂꯝꯃꯅꯤ ꯂꯨꯏꯅꯤꯀꯣ ꯄꯥꯕ ꯑꯗꯨꯗꯤ ꯊꯥꯖꯗꯕꯒꯤ ꯋꯥꯔꯣ ꯀꯨꯝꯊꯔꯒ ꯌꯦꯡꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯊꯥꯖꯩꯗ ꯄꯥꯕ ꯑꯗꯣ ꯄꯥꯕ ꯑꯗꯨꯗ ꯀꯨꯝꯕ ꯉꯝꯕ ꯃꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯕ꯭ꯔꯣ ꯉꯁꯤ ꯐꯥꯎꯕꯗ ꯌꯥꯎꯗꯦꯕꯣ ꯃꯣꯏ 1-2ꯀꯥꯗꯤ ꯌꯥꯎꯔꯝꯂꯗ꯭ꯔꯥ ꯑꯩꯅ ꯈꯪꯂꯛꯄꯗ ꯑꯗꯣ ꯑꯩꯕꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯨꯝꯃꯤꯗ ꯃꯤ ꯎꯍꯟꯗꯕꯤꯗ ꯍꯦꯛ ꯎꯈꯤꯕ ꯈꯪꯈꯤꯕ ꯌꯥꯎꯔꯕꯗꯤ ꯃꯣꯏꯒꯤ ꯑꯀꯟ ꯑꯊꯧꯁꯤꯡꯗꯨꯅ ꯐꯥꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯉꯁꯥꯏꯗꯁꯨ ꯀꯨꯝꯂꯨꯏ ꯈꯨꯂꯨ ꯑꯃꯅꯤ ꯃꯆꯥꯅꯨꯄꯥꯅ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤꯕ ꯄꯥꯕ ꯇꯨꯝꯃꯨꯗꯅ ꯃꯔꯨꯞꯁꯨ ꯋꯥꯔꯝꯕꯅꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯛꯑꯀꯥꯟꯗ ꯑꯀꯟꯕ ꯄꯣꯊꯥꯔꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯂꯤꯔꯒꯦ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯑꯀꯟꯕ ꯐꯨꯡꯒꯥ ꯃꯅꯥꯛ ꯑꯗꯨꯗ ꯊꯥꯔꯒ ꯇꯨꯝꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒꯗꯣ ꯁꯅꯥ ꯈꯔ ꯄꯤꯔꯝꯂꯒ ꯏꯄꯥꯛꯇꯨ ꯌꯦꯡꯕ ꯆꯠꯈ꯭ꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯔꯨꯞ ꯑꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯃꯟꯕ ꯑꯁꯤꯗ ꯂꯥꯏꯅ ꯊꯥꯕꯤꯔꯛꯄ ꯃꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯧꯖꯤꯛꯇꯤ ꯁꯅꯥꯁꯤꯡꯁꯦ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯋꯥꯕ ꯐꯔꯅꯤꯀꯣ ꯍꯣꯏ ꯑꯩꯈꯣꯏ ꯋꯥꯔꯔꯣꯏ ꯍꯅꯨꯕ ꯑꯗꯨꯅ ꯑꯀꯟꯕ ꯅꯨꯄꯥꯁꯦ ꯑꯆꯝꯕ ꯃꯤꯗꯤ ꯑꯣꯏꯔꯣꯏꯕꯣ ꯑꯗꯣ ꯏꯆꯥꯅꯨꯄꯥ ꯏꯃꯧ ꯅꯨꯄꯤ ꯁꯅꯥꯗꯣ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯂꯩꯔꯅꯨ ꯃꯤꯅ ꯎꯔꯒ ꯃꯨꯟꯕꯤꯈꯤꯅꯤ ꯑꯃꯨꯛ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯆꯥꯎꯔꯕ ꯏꯄꯥꯛ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯌꯥꯝꯅꯁꯨ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯝꯃꯤ ꯑꯀꯜ ꯑꯊꯧ ꯈꯔꯅ ꯃꯔꯥꯜ ꯂꯩꯕ ꯃꯣꯏ ꯈꯔ ꯐꯥꯔꯒ ꯄꯨꯔꯛꯇꯨꯅ ꯏꯄꯥꯛ ꯑꯗꯨꯗ ꯊꯥꯗꯕꯗꯨꯁꯨ ꯎꯔꯝꯃꯤ ꯑꯣ ꯉꯔꯥꯡ ꯏꯄꯥꯗꯨꯅ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯦ ꯐꯅ ꯌꯥꯝꯅ ꯌꯥꯝꯃꯤꯅꯦ ꯃꯣꯏꯅ ꯄꯥꯠꯌꯥꯏ ꯑꯁꯤꯗ ꯀꯨꯝꯍꯜꯂꯤꯕꯁꯦ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯉꯥ ꯐꯥꯕ ꯑꯍꯜ ꯑꯃꯗꯒꯤ ꯍꯤ ꯑꯃ ꯁꯅꯥ ꯄꯤꯗꯨꯅ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯆꯥꯎꯔꯕ ꯄꯥꯠ ꯑꯗꯨ ꯍꯣꯟꯗꯨꯅ ꯀꯣꯏꯔꯝꯃꯤ ꯄꯥꯠ ꯑꯗꯨꯒꯤ ꯃꯇꯥꯏ ꯃꯇꯥꯏꯗ ꯉꯥ ꯐꯥꯕ ꯀꯌꯥꯅ ꯏꯟ ꯂꯥꯡ ꯊꯥꯗꯨꯅ ꯐꯥꯕꯁꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯏꯄꯥꯛ ꯑꯗꯨꯒꯤ ꯄꯥꯠꯌꯥꯏ ꯇꯝꯅ ꯍꯤꯗꯨ ꯍꯣꯜꯂꯛꯏ ꯑꯀꯜ ꯑꯊꯧꯁꯤꯡ ꯑꯗꯨꯅ ꯑꯀꯟꯕꯕꯨ ꯎꯔꯝꯃꯤ ꯑꯊꯧꯕꯁꯤꯡ ꯑꯗꯨꯅ ꯍꯦ ꯀꯅꯥꯅꯣ ꯅꯪꯅ ꯀꯔꯥꯏꯗꯅꯣ ꯍꯣꯜꯂꯤꯕ ꯍꯤꯗꯣ ꯄꯥꯠ ꯑꯁꯤꯒꯤ ꯐꯖꯕ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯑꯩꯗꯤ ꯌꯥꯔꯒꯗꯤ ꯅꯣꯏꯗꯒꯤ ꯁꯦꯡꯂꯕ ꯊꯧꯔꯤ ꯑꯃꯇꯪ ꯄꯥꯝꯖꯩ ꯌꯥꯎꯕꯤꯒꯗ꯭ꯔꯥ ꯌꯥꯎꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯃꯐꯝ ꯑꯁꯦ ꯏꯄꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯏ ꯍꯥꯏꯗꯨꯅ ꯃꯤꯅ ꯆꯪꯕ ꯀꯤꯅꯕ ꯃꯐꯝꯅꯤ ꯑꯗꯨꯅ ꯍꯟꯈꯤꯕꯅ ꯐꯩꯀꯣ ꯍꯣꯏ ꯑꯗꯣ ꯃꯤꯅ ꯆꯪꯕ ꯀꯤꯅꯔꯕ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯊꯥꯗꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯣꯏꯁꯤꯡꯁꯦ ꯂꯝ ꯍꯦꯟꯕ ꯐꯠꯇꯕ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯂꯕ ꯉꯥꯛꯇꯅꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕ ꯑꯁꯤꯅ ꯍꯤꯡꯖꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯃꯝ ꯄꯤꯕꯤꯕꯅꯤ ꯍꯥꯏꯕꯗꯤ ꯏꯄꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯏꯅ ꯇꯥꯔꯝꯕ ꯈꯨꯜ ꯀꯌా ꯂꯩꯔꯤ ꯏꯁꯤꯡꯁꯤꯅ ꯊꯨꯝꯖꯤꯟꯈ꯭ꯔꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯌꯦꯡꯍꯟꯕꯅꯤꯗ ꯆꯪꯗꯨꯅ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯌꯦꯡꯍꯟꯕꯅꯤ ꯀꯥꯟꯅꯕ ꯄꯣꯠ ꯆꯩ ꯐꯪꯂꯒꯗꯤ ꯃꯣꯏ ꯁꯤꯕꯒꯤ ꯆꯩꯔꯥꯛꯇꯣ ꯀꯣꯛꯄꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯀꯨꯝꯍꯩ ꯑꯃꯅꯤ ꯁꯤꯁꯨ ꯑꯗꯣ ꯀꯩꯃꯇ ꯐꯪꯗ꯭ꯔꯕꯗꯤ ꯐꯪꯗ꯭ꯔꯤꯕ ꯃꯤ ꯑꯗꯨꯗꯤ ꯏꯁꯤꯡ ꯑꯁꯤꯗꯒꯤ ꯀꯥꯔꯛꯂꯔꯣꯏꯅꯦ ꯑꯀꯟꯕ ꯑꯗꯨꯅ ꯁꯥꯡꯂꯕ ꯊꯧꯔꯤ ꯑꯃ ꯂꯧꯗꯨꯅ ꯍꯤ ꯑꯗꯨ ꯀꯤꯁꯤꯜꯂꯝꯃꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯑꯊꯧꯕꯁꯤꯡ ꯑꯗꯨꯅꯁꯨ ꯌꯦꯡꯂꯝꯃꯤ ꯑꯀꯟꯕꯅ ꯐꯨꯔꯤꯠ ꯂꯧꯊꯣꯛꯂꯒ ꯃꯁꯥꯗ ꯌꯥꯎꯔꯛꯄ ꯄꯣꯠ ꯆꯩ ꯑꯗꯨ ꯊꯝꯗꯨꯅ ꯊꯧꯔꯤꯗꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯏꯄꯥꯛ ꯑꯗꯨꯗ ꯆꯣꯡꯊꯈꯤꯔꯝꯃꯤ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯔꯥꯅꯣꯅꯦ ꯑꯩꯈꯣꯏꯗꯒꯤ ꯊꯧꯔꯤ ꯂꯧꯈ꯭ꯔꯤꯁꯦ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯒꯦꯅ ꯇꯧꯔꯤꯕ ꯖꯥꯠꯂꯅꯦ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯑꯗꯣ ꯃꯁꯥ ꯃꯎꯗꯤ ꯐꯖꯅ ꯐꯩꯍꯦ ꯄꯥꯝꯃꯣꯏꯗ ꯃꯌꯥꯝ ꯀꯥꯔꯁꯤꯔꯣ ꯊꯥꯗꯈꯤꯕ ꯃꯤ ꯑꯃꯠꯇ ꯀꯥꯔꯛꯇꯦ ꯑꯌꯨꯛꯇꯒꯤꯗꯤ ꯁꯤꯔꯝꯂꯅꯤ ꯂꯣꯏꯅ ꯑꯀꯟꯕ ꯃꯤ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯕ ꯂꯝꯅ ꯍꯦꯜꯂꯤꯕ ꯑꯃꯨꯛꯇꯣꯏꯕ ꯑꯊꯧꯕꯁꯤꯡ ꯑꯗꯨ ꯀꯥꯈ꯭ꯔꯦ ꯑꯀꯟꯕꯗꯤ ꯁꯣꯔ ꯁꯥꯡꯅ ꯊꯤꯡꯗꯨꯅ ꯐꯖꯔꯕ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯂꯤ ꯃꯤ ꯑꯁꯤꯕ ꯀꯌꯥꯁꯨ ꯎꯔꯤ ꯐꯖꯔꯕ ꯌꯨꯝ ꯎ ꯄꯥꯝꯕꯤ ꯀꯌꯥ ꯑꯃꯁꯨ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯆꯥꯎꯔꯕ ꯁꯅꯥꯒꯤ ꯆꯐꯨ ꯑꯃ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯝꯂꯪꯂꯪꯅ ꯊꯦꯡꯅꯔꯝꯃꯤ ꯁꯅꯥꯒꯤ ꯆꯐꯨ ꯑꯗꯨ ꯑꯀꯟꯕꯅ ꯊꯧꯔꯤꯅ ꯀꯤꯁꯤꯟꯗꯨꯅ ꯃꯊꯛ ꯇꯝꯅ ꯄꯨꯈꯠꯂꯛꯂꯦ ꯑꯗꯨꯒ ꯍꯤꯗ ꯑꯃꯨꯛ ꯇꯣꯡꯗꯨꯅ ꯁꯅꯥꯒꯤ ꯆꯐꯨ ꯑꯗꯨ ꯆꯤꯡꯈꯠꯂꯛꯂꯝꯃꯤ
ꯑꯀꯟꯕꯅ ꯍꯤ ꯑꯗꯨꯗ ꯆꯐꯨ ꯑꯗꯨ ꯆꯤꯡꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯐꯨ ꯑꯗꯨꯗ ꯁꯅꯥ ꯃꯆꯨꯒꯤ ꯐꯖꯔꯕ ꯉꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯑꯀꯟꯕꯅ ꯉꯥ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯗ ꯊꯥꯗꯕꯤꯔꯝꯃꯤ꯫ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯐꯖꯔꯕ ꯉꯥ, ꯅꯪꯗꯤ ꯂꯩꯍꯧꯔꯣꯀꯣ, ꯆꯐꯨꯁꯤꯗꯤ ꯄꯨꯈ꯭ꯔꯒꯦ꯫ ꯉꯥꯗꯨ ꯊꯥꯗꯔꯕꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯍꯤꯗꯨꯗ ꯆꯣꯡꯈꯠꯂꯛꯏ꯫ ꯑꯀꯟꯕꯗꯨ ꯏꯪꯉꯛꯏ, ꯑꯃꯨꯛ ꯊꯥꯗꯩ, ꯑꯃꯨꯛ ꯆꯣꯡꯈꯠꯂꯛꯂꯦ꯫ ꯑꯣ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯌꯥꯎꯅ ꯄꯨꯔꯒꯦꯀꯣ꯫ ꯑꯀꯟꯕꯅ ꯆꯐꯨ ꯑꯗꯨ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯂꯒ ꯉꯥꯗꯣ ꯍꯥꯞꯂꯝꯃꯤ ꯑꯗꯨꯒ ꯐꯤꯅ ꯀꯨꯞꯁꯤꯟꯗꯨꯅ ꯄꯨꯈꯠꯂꯛꯂꯦ ꯃꯥꯒꯤ ꯁꯒꯣꯜ ꯃꯅꯥꯛ ꯑꯗꯨ ꯇꯝꯅ꯫ ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯗ ꯀꯤꯗꯨꯅ ꯈꯨꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯂꯝꯕꯤꯗ ꯂꯩꯕ ꯑꯊꯧꯕꯁꯤꯡꯅ ꯊꯥꯗꯣꯛꯄ ꯃꯤꯑꯣꯏ ꯈꯔꯅ ꯑꯀꯟꯕꯅ ꯐꯤꯅ ꯀꯨꯞꯇꯨꯅ ꯄꯨꯔꯤꯕ ꯁꯅꯥꯒꯤ ꯆꯐꯨ ꯑꯗꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯄꯨꯔꯤꯕꯁꯤ ꯑꯆꯝꯕ ꯄꯣꯠꯇꯤ ꯃꯥꯟꯗꯦꯗ, ꯐꯤꯅ ꯐꯅ ꯀꯨꯞꯂꯕꯁꯨ ꯂꯪꯉꯤꯅꯦꯍꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡꯗ ꯄꯥꯎ ꯄꯤꯔꯨꯕꯅ ꯐꯩ꯫ ꯑꯗꯨꯅ ꯐꯅꯤ, ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯣ, ꯑꯩ ꯑꯊꯧꯕꯁꯤꯡꯗ ꯄꯥꯎ ꯄꯤꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯃꯤ ꯑꯃꯅ ꯑꯀꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ, ꯃꯣꯏ ꯑꯅꯤ ꯑꯃꯅ ꯄꯥꯎ ꯄꯤꯕ ꯆꯠꯈ꯭ꯔꯦ꯫ ꯑꯀꯟꯕꯅ ꯃꯥꯒꯤ ꯌꯨꯝ ꯌꯧꯔꯛꯇꯨꯅ ꯆꯐꯨ ꯑꯗꯨ ꯊꯥꯡꯖꯤꯜꯂꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯃꯤ꯫ ꯃꯥꯕꯨ ꯏꯟꯅꯔꯛꯂꯤꯕ ꯃꯤ ꯑꯗꯨ ꯌꯨꯝ ꯈꯪꯂꯗꯨꯅ ꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯊꯧꯕꯁꯤꯡ ꯑꯗꯨ, ꯃꯗꯨꯒꯤ ꯃꯁꯥ ꯐꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯒꯤ ꯊꯧꯔꯤ ꯂꯧꯈꯤꯕꯗꯨꯅꯤꯅꯦ꯫ ꯑꯩꯈꯣꯏꯗꯤ ꯁꯤꯔꯝꯃꯗ꯭ꯔꯥꯕꯨ? ꯑꯣ, ꯑꯗꯨꯗꯤ ꯃꯥꯏꯗꯣ ꯏꯆꯝ ꯆꯝꯕ ꯄꯣꯠꯇꯤ ꯅꯠꯇ꯭ꯔꯦ꯫ ꯊꯥꯏꯅꯒꯤ ꯋꯥꯔꯤꯗ ꯌꯥꯎꯕ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯂꯥꯏꯒꯤ ꯆꯐꯨꯗꯨ ꯑꯣꯏꯔꯝꯗꯅꯕ? ꯑꯩꯈꯣꯏꯅ ꯋꯥꯅ ꯊꯤꯔꯒ ꯃꯤ ꯑꯃꯅ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯈ꯭ꯔꯕꯅꯤꯅꯦ꯫ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯆꯨꯝꯗꯤ ꯆꯨꯝꯃꯦꯀꯣ? ꯆꯨꯝꯃꯕꯅꯤ ꯃꯔꯨꯞ, ꯑꯃꯗꯣ ꯃꯇꯨꯡ ꯏꯟꯅꯈꯤꯕꯅꯤ, ꯍꯜꯂꯛꯑꯅꯤ꯫ ꯅꯣꯏꯒꯤ ꯋꯥꯗꯨꯅ ꯆꯨꯝꯂꯝꯂꯕꯗꯤ ꯅꯣꯏꯒꯤ ꯑꯆꯧꯕ ꯃꯅꯥ ꯄꯤꯒꯅꯤꯍꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯇꯨꯡ ꯏꯟꯅꯈꯤꯕ ꯃꯤ ꯑꯗꯨꯁꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯑꯊꯧꯕꯁꯤꯡ ꯑꯗꯨꯗ ꯄꯥꯎꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯐꯝ ꯖꯒꯥ ꯑꯗꯨꯁꯨ ꯌꯥꯎꯅ ꯑꯊꯧꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯃꯛ ꯆꯠꯅꯅꯕ ꯈꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔ ꯍꯥꯟꯅ ꯊꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯀꯟꯕ ꯍꯤꯞꯊꯈꯤꯕꯒ ꯆꯐꯨ ꯃꯅꯨꯡꯗ ꯌꯣꯛꯂꯤꯕ ꯉꯥ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯟꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯆꯐꯨ ꯑꯗꯨ ꯑꯆꯝꯕ ꯆꯐꯨ ꯂꯩꯕꯥꯛꯀꯤ ꯑꯣꯟꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯁꯅꯥꯒꯨꯝꯅ ꯂꯪꯅ ꯌꯨꯝꯗꯨꯃ ꯄꯨꯡꯉꯥꯟ-ꯉꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯀꯣꯛ ꯄꯥꯏꯕꯤꯗꯨꯅ ꯃꯁꯥ ꯅꯥꯟꯕꯤꯗꯨꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯑꯀꯟꯕꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯊꯧꯕꯁꯤꯡꯅ ꯊꯥꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯌꯧꯔꯛꯂꯦ꯫ ꯑꯀꯟꯕꯒꯤ ꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯉꯥꯟꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯎꯏ꯫ ꯍꯦꯛ ꯌꯦꯡꯕꯗ ꯑꯉꯥꯟꯕ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯔꯒ ꯀꯣꯏꯂꯦꯡ ꯂꯦꯡꯕꯒꯨꯝꯕꯅꯤ꯫ ꯆꯐꯨꯗꯒꯤ ꯊꯣꯛꯂꯛꯄ ꯉꯥꯗꯒꯤ ꯑꯣꯟꯕ ꯅꯨꯄꯤ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯏꯁꯩ ꯁꯛꯇꯨꯅ ꯖꯒꯣꯏꯁꯨ ꯁꯥꯔꯝꯃꯤ꯫ ꯍꯦ, ꯅꯪꯅ ꯍꯥꯏꯕ ꯌꯨꯝꯗꯣ ꯆꯨꯝꯗꯤ ꯆꯨꯝꯂꯦꯀꯣ? ꯆꯨꯝꯃꯦꯃꯦ, ꯑꯁꯤꯒꯤ ꯌꯨꯝꯁꯤꯗꯅꯦ ꯃꯥꯅ ꯑꯆꯧꯕ ꯑꯃ ꯐꯤꯅ ꯀꯨꯞꯂꯒ ꯀꯣꯜꯂꯒ ꯄꯨꯁꯤꯟꯈꯤꯕꯗꯣ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯁꯦ ꯑꯣꯏꯔꯝꯗꯗꯅꯅꯦ, ꯎꯔꯨ ꯑꯣꯏꯔꯝꯗꯅꯕꯀꯣ꯫ ꯎꯔꯨ ꯑꯣꯏꯔꯒꯕꯨ ꯅꯨꯄꯥꯗꯨꯅ ꯌꯥꯝ ꯍꯔꯥꯎꯒꯗ꯭ꯔꯣ? ꯑꯗꯨꯗꯤ ꯐꯔꯦ, ꯆꯪꯂꯒ ꯌꯦꯡꯂꯁꯦ꯫ ꯅꯪ ꯍꯥꯟꯅ ꯆꯪꯉꯨꯔꯆꯣ꯫ ꯀꯃꯥꯏꯅ? ꯑꯩ ꯆꯥꯛꯅꯤꯕꯔ ꯀꯩꯅꯣꯝꯃ ꯁꯥꯔꯒ ꯆꯪꯉꯨ꯫ ꯍꯣꯏ꯫ ꯃꯤ ꯑꯃ ꯍꯥꯟꯅ ꯆꯪꯉꯤ ꯑꯗꯨꯒ ꯑꯀꯟꯕꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯤ꯫ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯆꯥꯛꯅꯤꯕ ꯂꯥꯛꯏꯌꯦ꯫ ꯆꯐꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ, ꯆꯥꯛꯅꯤꯕ? ꯀꯨꯏꯔꯦꯗ ꯆꯥꯛꯅꯤꯕ ꯎꯗꯕ꯫ ꯊꯣꯡ ꯍꯥꯡꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯛ ꯃꯇꯧꯗꯨ ꯈꯨꯐꯖ ꯆꯥꯗꯅ ꯃꯉꯥꯜ ꯂꯩꯅ ꯎꯏ꯫ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯃꯤꯠꯇ ꯇꯥꯀꯠꯂꯤ꯫ ꯅꯪꯕꯨ ꯆꯥꯛꯅꯤꯕꯔꯣ? ꯉꯁꯥꯏ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯈꯨꯐꯖꯁꯤꯗꯤ ꯅꯨꯄꯤꯁꯤ ꯑꯣꯏꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯁꯤꯔꯦ ꯑꯩꯕꯣ? ꯑꯣ, ꯍꯣꯏ ꯍꯣꯏ, ꯆꯥꯛꯅꯤꯕꯅꯦ꯫ ꯆꯥꯛ ꯈꯛꯇ ꯄꯤꯌꯨ, ꯆꯥꯛ ꯆꯥꯔꯛꯇꯕ ꯀꯨꯏꯔꯦ꯫ ꯆꯥꯛ ꯆꯥꯔꯛꯇꯕꯗꯤ ꯀꯨꯏꯔꯦ ꯍꯥꯏ, ꯅꯕꯨꯛꯇꯤ ꯈꯨꯀꯪ ꯑꯃ꯫ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯅꯤ ꯅꯪ, ꯆꯥꯛꯅꯤꯕ ꯅꯠꯇꯦ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯗꯨ ꯀꯣꯛ ꯄꯥꯏꯗꯨꯅ ꯆꯦꯜꯂꯛꯏ ꯃꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ꯫ ꯑꯁ, ꯑꯩ ꯆꯥꯛꯅꯤꯕ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ, ꯃꯥꯏ ꯅꯨꯄꯤꯁꯦ ꯌꯥꯝ ꯁꯤꯡꯉꯤ꯫ ꯕꯨꯙꯨꯁꯤꯗꯤꯕ, ꯅꯃꯥꯏ ꯅꯃꯤꯠ ꯈꯨꯅꯣꯏꯗꯨꯒ ꯆꯥꯛꯅꯤꯕꯅꯦ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯅꯣ? ꯅꯕꯨꯛꯇꯨꯅ ꯃꯔꯣꯜ ꯑꯃ꯫ ꯑꯗꯣ ꯁꯅꯥꯒꯤ ꯆꯐꯨꯗꯣ ꯎꯔꯛꯇ꯭ꯔꯣ? ꯎꯔꯛꯇꯦꯗ꯫ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯔꯤꯕ ꯑꯃꯗꯤ ꯎꯔꯛꯏ꯫ ꯑꯁ, ꯁꯅꯥꯒꯤ ꯍꯥꯏꯕꯅꯦ, ꯌꯥꯔꯦꯁꯦ, ꯑꯩ ꯑꯃꯨꯛ ꯆꯪꯒꯦ ꯌꯦꯡꯉꯨ꯫ ꯑꯃ ꯑꯃꯨꯛ ꯆꯪꯉꯤ꯫ ꯍꯣꯏ, ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯀꯅꯥꯅꯣ? ꯅꯨꯄꯤꯗꯨꯅ ꯊꯣꯡ ꯍꯥꯡꯂꯛꯏ꯫ ꯀꯅꯥꯅꯣ ꯅꯪꯅ ꯑꯃꯨꯛ? ꯆꯥꯛꯅꯤꯕꯅꯤ ꯍꯥꯏꯔꯛꯀꯅꯨ꯫
Nabukto yade. Nadi, mana pangbagi chakni bane haibe wani. Aidi madau na pangdi. Aidi chakni bane hairoi. As, koi no ina haibe siksiba. Oh, khanglam bani ne. As, ai kanan haiba, ai khanglam dare. Nang ni hina pangtre. Nang sunga sai chakni banu paduga langmi na ba soidana oirangani ne. Mi amadu chen kre. Akan badi kana tomle. Kadore nana kana chelai duna. Kashi dawdida. Asini pise kusing zadida. Aise kanano haiba irai laina khangki bai wani da. Aduga nangna harauri raba ha. Mathang changla phawba oidre. Chapugi nupi aduna irai laina loina pharami. Akon badadi nupa ama change. Nang da ngairamlani. Nang na mo kay haidoino. Ay isigida thake. Aduga nangi nupaduga wari sanage. Wa mata hangi tawbane. Aduga hangkrage khoi. Adu maina singna hayu yadro. Ado aigi nupadi yamna nungai na tumli. Hodokpa nungai roi. Ising budi thaklo. Hayeng amu lau ko. Chapugi nupi aduna ising lauba changli ngaida. Nupa aduna imung aduda koyeng yengi. Nupi aduna ising puraklaga nupa aduda kemta khangdaba saduna lay. He. Nana thiri bado ai loina khangi. Uye. Kaisu kana na roi. Thiba phangloi. Noi kangbu se. Mi phattaba kalak mi hau chawba ngaktani haiba ai khangi ko. Se. Ising se thaklaga chakhro ko. Nupa do ising do thakduna mainon tharaga yamna ikai na chatkre. Nokning dramoi se. Moina thiri ba ai gi chapusini ne. Ado piroi. Kana matata piroi. Ai gi di masak phajaba pukjal chawba akan manupa se masigi oirani. Mi singa duna kadore yang pranang dia. As ai iyam kaida. Masigi nupi se yam singmu nupi ni. Male ni khedi akhoi kana mada changma ngam naroi. Adudi kamdu ni khoyo je. Kana de nupi soina pharaga pukrase. Aduga mai nupa do nangi nupa se pamlabadi saragi chapudo puthoro ona haibana pharani. Hoine aduna pharni lao pharuse. Mi singa duna lakpado chapugi nupi aduna khanglami. Moigi phattaba wakhal adusu mahakna khanglami. Moi singse amula kani afaba wakhal de nate. Moina khalaga laise. Ai ya kan base hodok lage. Chapugi nupi aduna akan madu masanom duna hodok lamnaga tumina lotuna laikre. Mi singdu thong thilakle. Kanano ne tumba nungai ka sida ingonda nom duna hodurami duna. Aduga kanano mapandagi thong kana thilisina. He. Kanano ne he. Thong ali ne tekpa tare ne he. Nupa ne. Kaya da singliba magi nupi no ne. Akhoi mayam la ani haidana mai nupa se thadore ne. Adudi nangi nupa se phuraga nupi nang puba tabani. Noi hado se. Thong se chungkhalaga kauge. Nupa aduna kanna jelaklaga thong aduda chungkhalaga kauge tawbaga akan bana thongdu satlauna hangtokpaga mapa chana duna lauraga imungda paisinki aduga sallaga gyan mangduna tai. Chapugi nupi adu machin benduna noi. Kana noi. Aduga paisala isina logi mira. Amta thuna buthoko ngata tungge. Kaya adu sutinu ne. Nupa nangi nupi do kai lekre thuna buthoro. Kai le. Haipa yam singbi nupi do. Kana ne. Kai de nupi no. Oi. Noi na gangli bado ai gyan ta de. Yam thuna amta chakro. Ai sau tringai da. Kaya da mi sutinu ne. Akhoi mi kya no lady se udabra. Kaino ai saro kari gadi. Matu masak phajaba man lausilaga lutranga sa tawri. Nang nupi buthoro. Nangi nupi do buthoro. Chapuga pamdre. Nupi do ina phakrage kai lekre. Mi ama changlai akan mana paklauna narumadu da thake. Nupa do tharo maro olaga tai atai do chongsilai. Akan mana tap pairaga langthoi aduga tana duna tapta kai phurami. Akan mana phubado khang mangamda duna mai thokpa chenakre. Imungda ta duna lairiba nupa adusu akan mana pairaga laktana langthoki. Kayakta pothafunga khangdebi.
Kaidai nupi, kanai nupi, gyan mi ngamta tadi mi. Mi ama aduna, ai di ngasidi fazana di pairi he. Ai su langthore ingai sida jelhaurage. Chafugi nupi aduna, ai gi akan manu pasadi asengi su yam kan machani ne. Ai gyan tana magi seba tauraga leibana pharani. Hanadi amana mukmun, amana mukmun, amana muhuran. Gyan tana leifam ga khangdabani. Ai munabada mi kayana sikribada. Aduda ai layam asina ichingi sau thogalaga chauraba khulduma amukta thumjilhalaga hatkibani. Chahi kayagi matungda akan manupa asina ai amuk hinghanbiri. Hadakna karam thoglagadabano. Layam sina aise sembiri. Aduga kalak mi hau chawba piri khai phenba naidaba taibang miraksida amuk thambiri. Phanabu nungairi. Asomna akan madu phamungda amuk changkre sanagi chapudo hana yenglamduna aduga amuk tumthakre. Chapugi nupi adu amuk thoglaktuna akan bagi makok nanbiduna masa paibiduna isai saknare. Akan madu mang oirabai khanduna yamna nungaina tumkhre. Nongalamdai chapugi nupi aduna akan bagi chana thaknanaba lapoi sangom uhoi wahai kaya semduna thanamlaga amuk chapu aduda changduna nga onduna laikre. Ngarangi mising adudi moigi athauba sing aduda paw adu loina tamlame. Akan bana mikap tholakpada lapoi sangom haira mayam ama leirambadu ubada ingak ngakre. Karai denune kanana thamlamino yamkreda. Haudu sumare aibu charasirene. Charageda asuk yam chaning sibu. Hu hapasu siroidaba aibu. Akan bana yamna hauna loina chathoklami somdana athauba sing adu wa khanarami. Leibaki chapuri haiba. Atai atopa amata urakte ko noi. Hoi athauba. Atai atopa amata urakte. Ado athauba sing sanadagi mainu pitune hena phaze. Aduga mainu pituni samudagi hena kale. Kaidagi su hena thui. Adudi noina somnan bagini ne he. Noi su thengnaraga khangni dudi. Kari haiba. Oirambasu yai haijabane athawbasing. Natadi noibudi aigi huiduna hena kalamgani. Nasanina bere bere hek beli. Aikhoidawna hakchangse kan lawardi phagadaba natro. Mane athawba. Noigisu matam lakini. Kai bojigida. Oh, hojik kamdose haibunona hangjabani. Hojikti aikhoigi mara leba sigidaba mi amata leiramlaroine. Aduna mina ha khara pharaga amuk ipang aduda thadaraga yenglase. Yarakadro athawbase. Karigi yaroidono. Nga phaba mi sanalopa pini hayo aduga thihalo. Hoi athawbase. Asomna mi singa aduna mi pharaga sanalopa piduna ipang aduda thadarami. Adubu mi siba sum helakpana kanamata kumu yadre. Akan badi nungaibana loire mana hek pamba adu nongalakpada hekta leirambana. Akan bana nongbadi kanana thamlamlino hek pamba potsing asi nongalakpada hekta leirami amuktadi kanano pharageda haiduna khale. Aduga chapu aduda yogliba nga adusu nungtigi machinjak thaduna magi punsi wari sai. Aduna imung aduda chapugi nupi aduna akan bagi apam pamda kamaina tawba mino haiba loina khanglami. Akan ba aduna karigumba kandasu sanagi chapu aduna natraga nga aduna ra haiduna su khalami. Numit kharani haukhre akan badu tumba saduna min uishinduna potharami. Chafugi nupi adu chapu manungdagi phajaba nupi ama onduna amuk thorakle. Ai akan manu pase tumkhrama lene. Maso masasi so aina thamba uhai wahai lapoi sangkum se chabadagi hena phakre ni tawrise. Chafugi nupi aduna akan bagi makok paibiba masamit piba tawrakpa aduda tumba sana sana pungak ngakre. Aibo pitpangla sirane. Aidi na hangkai mangla haibabu sidi taibang oiramena. Phauragi. Sum koi tharabadi ai tumninga ani. Magi isai sisu sumba ma yauri. Is aigi akan manu pasidi tumdrena. Ai chapuda changhauragi. Nupi aduna hek hagotke tawbaga akan baduna khudangna taplangna phai. Nupi do chenba ngamdre. Akan badi nupi adu ubada ngakre. Khuphaja sadana phajariba masak sana machuki langlaba hakchang. Is nang kanano kaidagi lakpano. Nangi isaido.
ꯑꯩꯒꯤ ꯃꯪꯗ ꯅꯨꯄꯤ ꯑꯃꯅ ꯍꯦꯛ ꯍꯦꯛ ꯂꯥꯛꯇꯨꯅ ꯁꯛꯄ ꯏꯁꯩꯗꯨꯅꯤ ꯍꯥꯏꯌꯣ ꯅꯪ ꯀꯅꯥꯅꯣ ꯑꯩꯒꯤ ꯑꯀꯟꯕ ꯅꯨꯄꯥ ꯃꯪ ꯅꯠꯇꯤꯌꯦ ꯑꯗꯨꯏꯗꯣ ꯇꯥꯏꯕꯪꯅꯤ ꯅꯪꯅ ꯇꯨꯝꯖꯕꯒꯤ ꯃꯪ ꯃꯥꯟꯖꯕꯒꯤ ꯋꯥꯅꯤ ꯑꯣ ꯑꯗꯣ ꯅꯪ ꯀꯅꯥꯅꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯄꯥꯝꯖꯕ ꯅꯤꯡꯖꯕ ꯈꯨꯗꯤꯡ ꯊꯅꯝꯂꯤꯕ ꯑꯁꯤ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛꯁꯨ ꯍꯥꯏꯌꯣ ꯅꯪ ꯀꯔꯤ ꯄꯥꯝꯕꯒꯦ ꯑꯩ ꯄꯤꯒꯦ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯒ ꯆꯐꯨꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯆꯐꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯀꯟꯕꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯑꯀꯟꯕ ꯋꯥꯈꯜ ꯇꯥꯔꯦ ꯑꯣ ꯅꯪꯒꯤ ꯃꯔꯝꯗ ꯑꯣꯏꯔꯦ ꯆꯥꯎꯔꯕ ꯈꯨꯜ ꯑꯃ ꯑꯍꯤꯡ ꯑꯃꯇꯗ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠꯅ ꯊꯨꯝꯈꯤꯕꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯗꯨꯒꯤ ꯐꯤꯕꯝꯗꯣ ꯇꯥꯗꯧꯔꯕ꯭ꯔꯥ ꯅꯪ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯝꯗꯕ ꯌꯥꯔꯔꯣꯏ ꯊꯝꯕꯤꯒꯅꯨ ꯑꯩ ꯇꯜꯂꯤ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯉꯥ ꯃꯆꯥ ꯑꯣꯟꯗꯨꯅ ꯋꯥꯅ ꯂꯩꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯩꯒꯤ ꯃꯄꯨ ꯂꯩꯇ꯭ꯔꯕꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯕ ꯑꯃꯨꯛ ꯐꯪꯒꯅꯤ ꯑꯩ ꯇꯜꯂꯤ ꯑꯩ ꯊꯝꯕꯤꯒꯅꯨꯀꯣ ꯑꯦ ꯃꯤꯗꯧꯅꯒ ꯅꯤꯡꯉꯥꯏ ꯇꯧꯏꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯦ ꯑꯃꯨꯛ ꯄꯥꯠ ꯑꯣꯜꯍꯜꯂꯁꯦ ꯍꯥꯏꯕ꯭ꯔꯣ ꯀꯩꯝ ꯈꯪꯖꯗꯕ ꯃꯤꯌꯥꯝꯁꯦ ꯁꯤꯍꯜꯂꯁꯦ ꯍꯥꯏꯕ꯭ꯔꯣ ꯁꯤꯔꯣꯏ ꯄꯥꯠꯁꯨ ꯑꯣꯜꯂꯣꯏ ꯍꯥꯟꯅꯒꯤꯗꯨꯅ ꯃꯤ ꯐꯠꯇꯕ ꯍꯦꯜꯂꯤ ꯅꯨꯄꯤꯗ ꯆꯣꯞꯄ ꯃꯤ ꯃꯁꯤꯡꯁꯨ ꯌꯥꯝꯃꯤ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯅꯨꯡꯉꯥꯏꯕꯇ ꯄꯥꯝꯕ ꯁꯨꯅꯤꯡꯗꯕ ꯃꯤꯅ ꯍꯦꯟꯕꯅꯅꯤ ꯅꯣꯏ ꯁꯤꯗꯗꯤ ꯊꯕꯛ ꯁꯨꯅꯩ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯩ ꯍꯣꯏ ꯐꯠꯇꯕ ꯃꯤ ꯈꯔ ꯅꯠꯇꯅ ꯑꯣ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯣ ꯅꯪꯁꯦ ꯅꯨꯃꯤꯗꯥꯡ ꯈꯛꯇꯗ ꯃꯤ ꯑꯣꯟꯕ꯭ꯔꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯑꯩꯅ ꯑꯣꯟꯅꯤꯡꯕ ꯃꯇꯝꯗ ꯑꯣꯟꯕ ꯉꯝꯃꯤꯗ ꯁꯅꯥꯒꯤ ꯆꯐꯨꯁꯤꯗꯤ ꯃꯥꯡꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩ ꯌꯥꯎꯗꯅ ꯁꯅꯥꯒꯤ ꯆꯐꯨꯁꯦ ꯁꯅꯥ ꯅꯠꯇꯦ ꯑꯁꯨꯝꯅ ꯆꯐꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯀꯟꯕꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯐꯥꯎꯕ ꯂꯩꯃꯤꯟꯅꯔꯝꯃꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅꯁꯨ ꯆꯠꯂꯝꯃꯤ ꯃꯕꯥꯅꯤꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯑꯀꯟꯕꯒꯤ ꯁꯅꯥꯒꯤ ꯆꯐꯨ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯗꯣꯞ ꯑꯣꯜꯍꯟꯗꯨꯅ ꯑꯀꯟꯕꯒꯤ ꯈꯨꯠꯇ ꯁꯤꯕꯤ ꯍꯜꯂꯛꯂꯕ ꯀꯥꯟꯗ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯆꯐꯨ ꯑꯣꯜꯍꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯉꯥ ꯑꯣꯟꯗꯨꯅ ꯑꯃꯨꯛ ꯂꯩꯍꯜꯂꯤ ꯁꯣꯝꯗꯁꯨ ꯑꯊꯧꯕꯁꯤꯡ ꯑꯗꯨ ꯃꯊꯥ ꯁꯥꯗꯨꯅ ꯋꯥ ꯈꯟꯅꯔꯤꯉꯩ ꯑꯊꯧꯕ ꯑꯃꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯃꯌꯥꯝꯗ ꯁꯅꯥꯒꯤ ꯆꯐꯨ ꯑꯗꯨ ꯉꯥ ꯑꯃ ꯌꯥꯎꯕ ꯉꯥꯗꯨꯅ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯑꯣꯟꯕ ꯉꯥ ꯑꯃꯨꯛ ꯑꯣꯟꯕ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯤꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯤꯁꯤꯡ ꯑꯃꯗꯤ ꯑꯊꯧꯕꯁꯤꯡ ꯑꯗꯨ ꯚꯥꯞ ꯇꯥꯔꯛꯂꯦ ꯑꯀꯟꯕꯒꯤꯗ ꯂꯩꯔꯤꯕ ꯁꯅꯥꯗꯧꯅ ꯂꯪꯕ ꯐꯖꯕ ꯅꯨꯄꯤ ꯑꯗꯨ ꯆꯐꯨ ꯑꯗꯨꯒꯤ ꯉꯥꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯃꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯀꯟꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯦ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏꯅꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯝꯃꯤ ꯑꯀꯟꯕꯒꯤ ꯌꯨꯝ ꯑꯗꯨ ꯅꯨꯄꯤꯗꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯆꯠꯄꯒꯤ ꯏꯃꯨꯡ ꯑꯗꯨ ꯄꯨꯡꯉꯥꯟ-ꯉꯥꯜꯂꯤ ꯑꯊꯧꯕꯁꯤꯡ ꯑꯗꯨ ꯑꯀꯟꯕꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ ꯆꯐꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯂꯦ ꯈꯪꯕꯗ ꯑꯀꯟꯕꯕꯨ ꯍꯧꯗꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯐꯠꯇꯕꯁꯤꯡ ꯃꯥꯕꯨ ꯐꯥꯕ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯑꯀꯟꯕ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯊꯥꯡ-ꯇꯦꯟ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯦ ꯆꯐꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯆꯐꯨꯗꯨ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯊꯧꯕꯁꯤꯡ ꯑꯗꯨꯅ ꯑꯀꯟꯕꯕꯨ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯍꯦ ꯅꯨꯄꯥ ꯅꯊꯋꯥꯏꯗꯨ ꯍꯤꯡꯅꯤꯡꯂꯕꯗꯤ ꯅꯪꯒꯤ ꯁꯅꯥꯒꯤ ꯆꯐꯨꯗꯣ ꯑꯩꯈꯣꯏꯗ ꯄꯤꯔꯛꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯍꯥꯠꯄꯤꯔꯣꯏꯍꯦ ꯉꯝꯂꯒꯗꯤ ꯂꯧꯖꯧ ꯁꯤꯅꯤꯡꯗ꯭ꯔꯒꯅ ꯆꯦꯟꯈ꯭ꯔꯣ ꯍꯟꯈ꯭ꯔꯣꯅꯦ ꯑꯩꯈꯣꯏꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯁꯣꯟꯕ ꯈꯔ ꯐꯨꯔꯒ ꯃꯁꯥꯁꯦ ꯑꯀꯟꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯥꯜꯂꯦꯅꯦ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯣꯏꯁꯨ ꯈꯪꯂꯅꯤ ꯍꯧꯖꯤꯛ ꯑꯊꯧꯕꯁꯤꯡ ꯃꯌꯥ ꯀꯨꯝꯒꯗꯕ ꯅꯪ ꯌꯥꯗ꯭ꯔꯕꯅꯤꯅ ꯁꯤꯕ ꯇꯥꯕꯅꯤꯅꯦ ꯑꯊꯧꯕꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯃꯊꯟꯇꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯀꯟꯕ ꯂꯥꯟ ꯑꯃ ꯁꯣꯛꯅꯔꯝꯃꯤ ꯐꯅ ꯀꯨꯏꯅ ꯑꯍꯤꯡꯗꯨꯃ ꯂꯥꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯀꯟꯕꯗꯨꯅ ꯃꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯠꯂꯝꯃꯤ ꯑꯀꯟꯕ ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯍꯥꯟꯅ ꯑꯀꯟꯕꯅ ꯐꯨꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯅꯈ꯭ꯔꯦ ꯋꯥꯔꯕ ꯑꯀꯟꯕꯗꯨ ꯆꯐꯨꯒꯤ ꯉꯥ ꯑꯗꯨꯅ ꯑꯍꯥꯎ ꯑꯊꯨꯝ ꯄꯤꯖꯗꯨꯅ ꯃꯁꯥ パꯏꯕꯤꯗꯨꯅ ꯋꯥꯕ ꯑꯃꯨꯛ ꯐꯍꯜꯂꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯀꯟꯕꯒꯤ ꯌꯦꯛꯅꯕ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯆꯐꯨꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯑꯀꯟꯕꯒ ꯄꯨꯟꯁꯤ ꯄꯨꯟꯗꯨꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯂꯩꯇ ꯂꯥꯏꯔ ꯑꯁꯣꯟ ꯑꯅꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ